ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯒꯖꯥꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯅꯕꯒꯤ ꯂꯧꯈꯠꯇꯨꯅ ꯒꯖꯥ ꯄꯤꯁ ꯇꯣꯛꯇ ꯁꯔꯨꯛ ꯌꯥꯔꯤꯕ USA ꯑꯃꯁꯨꯡ ꯑꯔꯕꯀꯤ ꯃꯦꯗꯤꯌꯦꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯕꯁꯨ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯀꯇꯥꯔꯒꯤ ꯀꯣꯅꯨꯡ ꯗꯣꯍꯥꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯃꯈꯣꯏꯒꯤ ꯑꯦꯇꯦꯛ ꯑꯃꯗ ꯄꯨꯟꯅ ꯃꯤꯑꯣꯏ 13 ꯁꯤꯈꯤ ꯍꯥꯏꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯤꯗꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤ꯫ ꯇꯦꯔꯤꯇꯣꯔꯤꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯄꯨꯟꯅ ꯃꯤꯑꯣꯏ 70 ꯁꯤꯍꯟꯈ꯭ꯔꯦ꯫ ꯀꯇꯥꯔ, USA ꯑꯃꯁꯨꯡ ꯏꯖꯤꯞꯅ ꯊꯥ 15 ꯁꯨꯔꯕ ꯂꯥꯜ ꯑꯁꯤ ꯂꯦꯞꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ USꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯑꯣꯐꯤꯁ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯏꯖꯔꯦꯜꯒꯤ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯧꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯒꯗꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯍꯃꯥꯁꯄꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯣꯕ ꯈꯔ ꯃꯦꯟꯁꯤꯟꯕ ꯉꯝꯂꯕꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯌꯥꯅꯕꯒꯤ ꯑꯔꯣꯏꯕ ꯈꯨꯠꯌꯦꯛ ꯄꯤꯒꯗꯕ ꯋꯥꯐꯝꯗꯤ ꯌꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯀꯤ ꯂꯥꯟꯗ ꯄꯦꯂꯦꯁꯇꯥꯏꯟꯌꯟ ꯃꯆꯥ 93,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥ 15 ꯁꯨꯔꯛꯂꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯅ ꯒꯖꯥꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯄꯦꯂꯦꯁꯇꯥꯏꯟꯌꯟ ꯄꯨꯟꯅ 93,003 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 1,08,997ꯅ ꯁꯥꯊꯤꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯪꯈꯥꯏ ꯍꯦꯟꯕꯗꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯌꯥꯝꯕꯅ ꯐꯥꯏꯇꯔꯁꯤꯡꯅꯣ ꯑꯗꯨꯒ ꯀꯌꯥ ꯌꯥꯝꯕꯅ ꯃꯤꯆꯝꯁꯤꯡꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯃꯤꯂꯤꯇꯦꯟꯠ 13,000 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯃꯥꯟꯗꯤ ꯄꯤꯗꯦ꯫ ꯃꯤꯆꯝꯁꯤꯡ ꯁꯣꯛꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯁꯤꯔꯤꯕꯁꯤ ꯑꯌꯥꯝꯕꯅ ꯍꯃꯥꯁꯅ ꯊꯣꯛꯍꯟꯕꯅꯤ ꯃꯔꯝꯗꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯏ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯜꯇꯔ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯣꯠꯂꯤ꯫ ꯏꯖꯔꯦꯜꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯕꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯁꯤ꯫ ꯍꯃꯥꯁꯅ ꯂꯨꯆꯤꯡꯕ ꯄꯦꯂꯦꯁꯇꯥꯏꯟꯌꯟꯁꯤꯡꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 7ꯇ ꯏꯖꯔꯦꯜꯗ ꯆꯪꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ 1,100 ꯈꯔ ꯍꯦꯟꯅ ꯑꯌꯥꯝꯕꯅ ꯃꯤꯆꯝ ꯉꯥꯛꯇ ꯁꯤꯈꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ 250 ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯍꯣꯁꯇꯦꯖ 100 ꯈꯔ ꯍꯦꯟꯅ ꯒꯖꯥ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯁꯔꯨꯛ 1/3 ꯊꯣꯛꯄꯒꯤ ꯑꯃ ꯒꯖꯥꯗ ꯑꯦꯇꯦꯛ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯁꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯃꯥꯁꯀꯤ ꯀꯁꯇꯗꯤꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯂꯥꯜ ꯑꯁꯤꯅ ꯒꯖꯥꯒꯤ ꯃꯐꯝ ꯃꯌꯥꯝ ꯄꯨꯡꯄꯥꯛ ꯄꯥꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯒꯖꯥꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 2.3ꯒꯤ ꯃꯅꯨꯡꯗ ꯆꯥꯗ 90 ꯔꯣꯝ ꯂꯥꯟꯖꯦꯟꯅꯔꯦ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯟꯖꯦꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯗ ꯁꯥꯕ ꯇꯦꯟꯠ ꯀꯦꯝꯞꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯗꯅ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝꯗ ꯂꯩꯅꯔꯤ꯫ ꯍꯟꯗꯛ ꯆꯌꯣꯜ ꯈꯔ ꯑꯁꯤꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯅ ꯁꯤꯖꯐꯤꯌꯔ ꯑꯃ ꯑꯃꯁꯨꯡ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ, ꯀꯇꯥꯔ ꯑꯃꯁꯨꯡ ꯏꯖꯤꯞꯅ ꯋꯥꯇꯦꯝꯗꯨꯅ ꯅꯥꯀꯣꯏꯅꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯈꯨꯔꯧꯊꯥꯡꯕꯁꯤꯡ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯅꯨꯃꯤꯠꯇ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯒꯖꯥꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯗꯤꯌꯔ ꯑꯜ-ꯕꯂꯥꯗ ꯑꯜ-ꯑꯦꯛꯁꯥ ꯃꯥꯔꯇꯤꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯥꯟꯗ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯒꯖꯥꯗ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯃꯁꯨꯡ ꯅꯨꯄꯤ 2 ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 7 ꯁꯤꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ ꯆꯌꯣꯜ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯄꯦꯂꯦꯁꯇꯥꯏꯟꯌꯟ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛ ꯖꯥꯄꯣꯔꯣꯖꯤꯌꯥ ꯁꯤꯇꯤꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯤꯆꯝ ꯌꯥꯝꯗ꯭ꯔꯕꯗ 13 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ 60 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯊꯥꯒꯠꯄ ꯐꯨꯇꯦꯖꯒꯤ ꯑꯇꯦꯛ ꯑꯀꯥꯏꯅ ꯊꯜꯂꯕ ꯁꯤꯇꯤ ꯂꯝꯕꯤ ꯑꯃꯗ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯁꯤꯗꯨꯅ ꯇꯥꯕ ꯎꯠꯈꯤ꯫ ꯏꯃꯥꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯕꯁꯨ ꯄꯣꯁꯠ ꯑꯗꯨꯗ ꯎꯠꯈꯤ꯫ ꯆꯍꯤ 3 ꯁꯨꯔꯕ ꯂꯥꯜ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯁꯤꯚꯤꯂꯤꯌꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛꯁꯤꯡ ꯇꯣꯏꯅ ꯇꯧꯏ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯨꯡꯗ ꯌꯨꯔꯣꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯤꯆꯝ 1,000 ꯀꯌꯥ ꯍꯦꯟꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯆꯝ 13 ꯁꯤꯈꯤ ꯍꯥꯏꯅ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜ ꯒꯚꯔꯅꯔ ꯑꯥꯏꯚꯥꯟ ꯐꯦꯗꯣꯔꯣꯚꯅ ꯍꯥꯏꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯖꯥꯄꯣꯔꯣꯖꯤꯌꯥ ꯔꯤꯖꯟꯗ ꯌꯥꯝꯅ ꯌꯥꯡꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯊꯥꯡ ꯇꯥꯛꯄꯒꯤ ꯃꯁꯛ ꯅꯥꯏꯕ ꯒ꯭ꯂꯥꯏꯗ ꯕꯣꯝꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯐꯦꯗꯣꯔꯣꯚꯅ ꯋꯥꯔꯅꯤꯡ ꯇꯧꯕ ꯂꯩꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯖꯥꯄꯣꯔꯣꯖꯤꯌꯥ ꯔꯤꯖꯟꯗ
glide bombsing kapsinba hauki amasung city aduda residential building chingdi yamjabada bomb ani taki haina Fedorban phongdokhi mahakna sakolse numit asi Zaporizhia region da awaba phongdokpa numit ama oigani haina lokthokhi Russia gi manung yamna changlaga leiba thau thampham dipu ama air strike tawduna Russia gi maru oiba air base da thau supply tawba mafam ama mai chakri haina yumsakaise numit Ukraine gi military na hairi mafam maduda achauba drone attack ama tawki haina Russia gi official sing na hai mai muthatnaba emergency command center ama authority sing hangri haina Russia gi official sing na pawgi hairi Ukraine gi general staff na haikibada Ukraine gi border sing dagi nokpok thongbada kilometer chatrum lapa Russia gi Saratov region da Angels manakta leiba storage facility ama attack adu tawki Ukraine gi mafam kaya da missile sing kapsinba aircraft na sijinaba nakpada leiba airfield ama da dipu adu supply tawbuni hairi Ukraine na Russia yobu ngamba long range missile sing amasung drone sing masana puthokchai nongchupta leiba missile sing di Russia na masa sing da thingba thammi attack sing aduna kumja 2022 gi February gi tang kunmai da haukiba sahi ahumlam surab lal asida Russia gi logistics sing da khorau thangli amasung Kremlin su ikaiba piri hairi mamang chahita Ukraine gi president Volodymyr Zelensky na mahaki leibak na kilometer 30 lapna leiba target ama yobu ngamba kulai ama puthokli haina phongdokpa leiki Ukraine gi drone kharan kilometer lising ama hena lapa mafam da leiba target sing da kap ngam Saratov region gi governor Roman Busargin na haikibada drone mache sing tarakpadagi Angels ki industrial plant ama maichaki adu bukanamata achokpan yaukide nakal lamromda amuk tha khara asida Pakistan amasung Afghanistan gi Taliban ga akan mamong ungkhatnar pagaloina na attack chathna duna lancha thaba horlib asi America na thokhan bani haina Pakistan gi senior journalist Kamram Yusuf na phongdokre kumcha 2021 gi August thad Afghanistan dagi America lanmi sing hankraba matung matam sang Afghanistan da duty tawduna leiramba US ki army officer amana Afghanistan da Taliban government lakpa ta khwai dagi chawna mangjagadori baleba asi Pakistan ni hairam wafam madu chumlakhibani Afghanistan da Taliban government lakpa khwai dagi harau ki baleba adu su Pakistan oiki America na ngasi phawbada Pakistan bu double game tawbu thajaba yadaba leibak ama oina aduma uduna lakli hojik America na Taliban da mateng kaya piri hainasu journalist Kamran Yusuf na makata na phongdokhi hairi Ipak TV News haiba news networking YouTube channel amadi Facebook page asibu adomna like share subscribe amadi follow to widuna tungkoi namyang mi seba tawbu ngamnanaba support tawbiyu haijari